Nungsirabe Ichilinausing Aikoi Allahgi Thaujaldagi Mamangi episode Iddat Matangda Masail sing Khangminnakhre Ngasidi amuka Aikoi Punna Mawa Sikhibagi Iddat Masail sing Khangminnarasi Hangbada Kanagumbi amagi Mawa Sikhibade Nupi adu tha mariga numit tarani Iddat famgadaban Mawa na hek sikhiba matamda Mawa aduna leiramba yum adumaktada Iddat ki matam lengadabani Atopa mafumda chathokpa yade Karigumba lairabi oibadagi chana thaknaba leijadaba amasung Migi chak yanjang thongbiba amasung Thabak langzaraga chara tanzabi oirabade Thabak adugi damakta yumdagi thokpa yai Atopa mafumda ahing lepadi yade Iddat famliwe yum aduda ahing lekadabane Mapuro ibaga famdin na khrabu oirabasu natraga famdin na khidribu oirabasu natraga achikma mafumda fang na khrabasu pang nadrabasu haiz lakpa nupi oirabasu laktabi oirabasu Mawa Sikhibagi Iddat Phambagi hukum asi chapmane Ani subada Iddat famliba yum adugi masa pumnamakta apamba mafamda leiba yai Top mafam amada lengdana leibagi karisu darkar oide Ahum subada Mawa adu balik fadriba angangni Adubu Mawa na Sikhiba matamda nupi adu tha lep haure Adu oirabasu mahaki iddat angang popa fawbani Toigum masung angang adu harami Sikhibaba mawagini haiba yaroi Mari subada Kanagumbi amagi mapuroiba Thagi ahanba tarikh ta sikhi amasung Nupigi pukta angang leihaude Adu oirabadi thagi hisabta Tha mariga numit tarani pura taugadabani Karigumba ahanba tarikh ta sikhiba natrabadi Tha Khudingmak numit kuntrani na Saraga tha mariga numit tarani pura taugadabani Karigumba haizlaktraba Pukta su angang leitaba matam asida Thagi ahanba tarikh ta talak fangkiba tarabade Thagi hisabta tha ahum pura taugadabani Tha adanumit kuntrani na sabu oirabasu Karigumba ahanba tarikh ta talak fangkiba natrabadi Tha khudingi numit kuntrani na saraga Tha ahum pura taugadabani Manga subada Kanagumbana niyam lana nika sonki Madugi pramande Sakhi yaudara nika sonba natraga Mache leina Matayda manaw nupigi nika sonba Matawasumna yumpan naringayda nupa sikhre Adu oirabadi tha mariga numit tarani Iddat famloy Haiz ahum phawbata iddat famgani Karigumba haiz laktaba nupi oirabadi Tha ahum iddat famgani Taruk subada Kanagumba naduna leiriba nupa amana Mahaki nupi bu talak bain piki Amasung talaki iddat mapung fadrinayda Nupa adu sire Adu oirabadi yengu Talaki iddat ki numit masingni yambra natraga Sikhibagi iddat pura taubana yambra Ani maktagi numit masing yamba adu khallaga iddat pura taugadabana Karigumba naringayda talak raji piki amasung iddat loidringayda nupa adu sire Adu oirabadi Nupi aduna mawa sibagi iddat fambatangai fade Taret subada Kanagumbi amagi mawa sikhre Tawigumba sung nupi aduna mawa sibagi pau fangkide Tha mariga numit tarani sukhraba matungda pau fangle Adu oirabade iddat pura oikhre Pau fanglaba matungda amuk hanna iddat amuk fambagi darkar laite
Mawung asumna mawana talak pikre adubu nupi masana di khanghaude. Matam sang na haukraba matungda pau fangle. Amasung iddat famgadaba thamasing lan thokre. Adu airabadi iddat suloikre. Nipan subada. Nupi na yumgi mapanda kairoi laikai mari matasingda chathokringaida mawasire. Adu airabadi athuba matamda halaklaga mawana lairamba yum aduda laigadaban. Mapan subada. Mawa Sikhibagi iddat family bi nupi singde. Masagi kars masana tawzagadaban. Chak amasung figi masail. Nupi ama yamna pikpadagi sohabat tawba yadri. Aduba thaba khara sunabagidamag. Nupa mayumda lawruduna thamlabadi. Magi chak amasung figi kars. Nupagi mathakta wazibne. Kariguma mapamda thinbi khrabadi. Chak amasung fi piba wazib natte. Kariguma nupaduna pikli amasung nupi di chawre. Balik fare. Adu oirabadi chak amasung fi na chingba fangani. Yum phangbagi masail. Kariguma nupi gi maral laibadagi nika kai-khibani. Madugi khudamdi atombi natraga ahanna pokpa macha nupa. Mahangna pokpa nattavaga fattava mari lainarure. Natraga apam nungsi ihau laktuna masa soplure. Asina chingba maramdagi khaina ki. Natraga nupi adu bedin oikhre. Islam dharma bu tungoi naramle. Adu oirabadi. Halat Khudingmakta iddat ki manungda. Mahaki chak amasung fi. Nupana piroi. Tawigumbasung. Lainabagi yumdi pigan. Kariguma nupi aduna masana chachakhibadi leifam sufang laroi. Angang halali oibagi masail. Mapur oibana mirai bakta laikhiba matam sangle. Chahi kaya haukre. Margasida yumda sulakhide. Asumna lairingayda mahaki nupi na angang pokle. Adu oirabadi. Angang asi harami nate. Mapur oibagi angang ni. Karigumba pawa si targa nupa aduna aigi angang nate. Haina chillabadi lian kasam chahanviginyam amataw haina hukum pigane. Lian gi masala aikoina mamangi episode khangminakre. Nungsirba ichilinaw singi maraktagi Yengbiyu-Haijariba yauragasu Yengbiyu. Nungsirba ichilinaw sing. Ngasigidi asi fawbadan khangminarasi. Matangi tangkakta tungan da masail khara khangminasi. Nungsirba ichilinaw singno. Video asibu Musalmal Khudingmak share tawbiduna makoy bisu khanghanbada sarub yabiyo.